Madamaru Pau, pre-merger the Leramba territorial integrity adu Kaihalo Hibagi provision ama constitution the half of Pauba, Miamikup Nahom Singa Lega Haina, UCM President Waiki Pirena, UCM Kunga Suba Pokumontoram the High Cray. Political parties singna IDP single politicized to Bigani Makoibu, Masaki Mayumda Hazin and Haina, Wakari from the crack. Lofam ngakpada Central Force singi mateng pangna batching amadi tamda Manipur police deployed tawduna lomi singak senbagi akhanna bathabak lokat pahori haidi. Party manungda luchingba khanaba mikhal pangthokpada nakpak tanarakadabana hai kamana luchingba khalakpa ngaibana phaidagi phai haina lamlai ACG MLA case ipop chan hai kre. Mau market asi ahanbadadi lalol itiki mafam khak oiramba adu haukiba sei tara asidadi hena nakshinaba mari amasu chesinaba ngamde haina Information and Technology Secretary PS Kiran Kumar hai kre. Kurumjari ISTV Pau Mieng Tabiriba Singutaram Nokchari Hausi Pau Sandokna Pijari United Committee Manipur gi Kunmanga Suba Foundation Dega Loidana Chahi Ama Sathagadaba Silver Jubilee Thoram Haudokre Indiana Lokshan Ringaida Lairamba Manipur gi Territorial Integrity Amasung National Unity Adu Kaihaloi Haibagi Chap Chaba Provision Ama India ki Constitution da Hapdru Fauba Manipur gi Furup Khudimak Mikup Nahom Singna Leiba Matau Tai Haina United Committee Manipur UCM ki President YK Dhiren Phongdokre English ngani amagi July 3 Manipur gi Territorial Integrity ngaknabagi damag Manipur gi tongan ba CSO kaya punsinduna semkhiba United Committee Manipur gi chei kunmanga subagi Lamphel Supermarket ta leiba Tantha Hall da pangtokkiba thorom da phongdokkibani thorom aduda tongan ba lupsingi luchingbi kyan sarukya ke President YK Dhirena Hauji su Manipur gi tongan ba kanglu furup singi marakta singsep thaduna lamdam masigi territorial integrity amasung national unity da chingnaba leptre masigi manung channa ngasi maksu Manipur da thokliba thaudok asisu amani kanglu furup kayana khundariba Manipur da kanagumba kanglu amana India lengakta tongana tanaba demand ama tawraga hingani haibasi mangphaunaroidaba manglan amani haike Mana makataraduna Chai lising ani henbagi masagi puari leijaraba Manipur punna kundaminari ba furuk khudimmakna lamdamasigi territorial integrity amasung national unity ngaktuna punna hingminaba natana tungi lambi leire haibasi aikoi khudimak mikap thokpa amasung wakhal taba mathau tai haike Kakayada India government na Manipur gi territorial integrity amasung Manipur national unity si thugaina bona bada Kanglup Furup ki wakalol sagala lakanda apunbagi national unity ki wakalol si thugaina bo honarakpa sina maram morakanda thengnadaba yadaba issue mayam lebang mayam punna hongna thengnadaba yadaba tanjam lai hanagi leremiba Manipur na Bharat merge tawdingi gi mamda leramba Manipur gi territorial integrity si kaidong ida kaheloi haibagi adum laba provision ama Indian constitution da yahunba ma changi habasi United Committee Manipur na faujabane siumba Manipur gi oiba chainga kama India Constitution gi inagi sana patapta yahonnaba honnabagi thawrang ama ikoi bukhanabagi wakhal khara su ikoi khanajari sigumba phimam sing asi laktri bawudi ikoi mikup na hum singna Manipur gi apunba saktam amusung Manipur gi national unity se ngangnaba Manipur miyam na honnaminasi Political parties signa IDP singbu politicized tawbigani makoibu masagi mayumda hanjin hanbiu haina wakari fam chathakre IDP singbu political platform amagumna ubiganu lanjelakpa ama oirabasu aikoisi maithibadi natte Manipur lengakna namduna maithina basinbiganu haina IDP singna phongdokre wafamasi haukiba chahi anidagi lanjelaktuna relief camp singda changjafam lawduna leiriba ase athubada masagi yumda hanjil halu aikoi refugee natte IDP singda politicalized tawbiganu haiduna Bisnupur Old DC Complex lakoi pata hangba relief camp leiriba IDP singna changjin kiba wakani fam da haikibani Tharugya Khibi Surajanpur Khuga Tampak Tagi Tongram Anita Kaubi IDP Amana Haukiba Chahi Ani Henba Asida
Manipur lenga kamari politicians singna IDP singbu political platform amagum khanduna politicalize tawduna leiba asi toktuna aikhoibu isai isagi hanagi yumsingda changba yana basinbiu aikhoigi hingbagi hak matpiganu haike aina koi hingbase ekhoi pamde ekhoi yumda hanjarage yumda halan biro aduga IDP singbu political party singna politicize to biganu ekhoi asigumbase ekhoi pamde aduna athuba matamda yaragadi athuba matamda solution karino do puthokpiraga ekhoi bu yumda hanjan hanbiyu Surajapur Lalbadagi Haikruja Mani Koba IDP Amana Makatana Aikoibu Maithiraba Michel Amagumna Kanbatobiganu Aikoigi Hingbagi Hakpiduna Ningtamna Hanagumna Hingba Pangananaba Manipurgi Pia Lengakna Atuba the Sindrabadi Makatana Akan Makunjan Kaya Sankshilakani Haike Oina Talibada Bishing Gomena Tosabi the Bataragadi Aikoi Ishojik Aikoi Kuda Sida Gomena Yankimita Aikoi Soidana Aikoi Aiki Lepon Lepamaduda Shirasu Changasu, a whole Mapam machine later see and ware, Iona, I koi sodana, I Maduda, Sanction and Hibushi, woman Yamate the Hajari. Surajapur Maite United Committee Nat Lengakta Tanduna Lakpa demand Luinanat demanding asi Akak Nabanimiki, Manungda, Pigadabani Haiduna. Lengakayana Kiba Wafam Tabakta, Otorok Tabadagi, Nasidagi Horadunat Chatariba, Irangasigi Horfam Su Oiriba, Quaidagi Relief Camp, Masingam Sulaiba, Bistopur District Oinasu, Taliba demand Pangduba Fauba Sanction and Pananga Luinana, Relief Camp Singda, IDP Singna Wakani from Chataduna, Kungjang Sanction Bahu Crepe. Maite Society Surajapur, Maite Youth Organization Surajapur, Surajapur Maite Ethnic Victim Class Committee, Imalay Marel Surajapur, Amadi Nupi Sama Surajapurgi, Makada IDP Signa, Relief Camp Singi Mamangda, Wakani from Chataduna, Nasidagi Kongjang Hokre. Bistopur District Moirang AC, Tanga AC, Kumbi AC, Bistopur AC, Amadi, Namol AC from Kayada Hangwa Relief Camp Sing the Lady Ba, IDP Sing Nataki Wakat Kongjang Sing Aduda, displaced, not defected. We demand to go home. Home destroy, but not our spirit. Resettle us with dignity. We are not refugee in our own land. Hainatha ba plekat kya sijinabaga loina kholaw kya sulaw ke. Surajapur Maite United Committee na Sankshiliba Kongjang Saugaladuna Kwakta Sericulture Training Institute Complex the Hangba temporary prefabricated shelter home the Lady Ba Surajapur Dagi Lanjelakba internally displaced person Signasu Wakani from Chataduna Kongjang Hokre Kongjang Sanction Bada Saruk Yakiba IDP Singna IDP Singbu political party Signa politicalized to Viganu IDP Sing Aiko Ishagi Iramda Hanjanjarage our children are only hope save them displaced not deflect we demand to go home Haina Thaba Pleka Camp Sijinake Relief Camp Committee convener su Oiriba Surajapur Dagi Lanjelakpa Irom Abungkoba IDP Amana Fongdora Kibada Nasidagi Horiba peaceful Oiba agitation sit-in protest asi Numit Humni Satagani Haike March ki tang tara manga amadi April ki tang kunga mathoida khoi governor da memorandum ama pisangra matung da khoi khanna biu haiba ofam thangra matung da sarkar gi maikedi positive oiba response ma lakta bana khoi ngasi phame badhana si phamda yadana phamok pane maramdi khoi na me gi tang ahum dai tholok pa irang sina lanjenak ton leriba khoi singsida sarkar na piriba mateng si pire hairaga su awat pa myamam lei kariguma pham khara da mengkhat pa yaba makhai khar mengkhat piu haina khoi na thamjariba demand sida khoi gi lebak ki puriba khoi governor gi sasana sina thoina tabi da gum tawna leiba sida khoi khitang pen da boina khoi pangthoi ba khoi dhana si sarkar gi maikei dei karigumba thamjagri ba demand khara si khanani na bagi tanja do pirak ta bataraga di numid humni khoi dhana si chathagi gani sibaw ba khoi positive response phangda bataraga di khoi makha ta ba line of action singa khoi wakhal manaba civil society organization singa pullaga khoi khare hen ba kan momong da khongjang changsin ba khoi Surajapur Maite United Committee ta pri pu tungina khoi siam chana khoi sudum lei District Administration Bisnupur Amadi Local MLA ga Khusam Naduna Hangdo Kiba Moirang College Relief Camp Block A Amadi B da Surajapur Dagi Lanjilaktun Lei internal displaced person Signasu Block A Amadi B Animakta Wakarifam Pamduna Sarukya K Nasidagi Hokiba Wakarifam Aduda our children are only hope save them Pen the Bangakta Nairakli Pen the Badagi Pen the Bangakta Nairakli Atubada Hogalakliba Mirol Gidamak Kanviraga Taliba Demand Sing Pitopu Haina Mrelena Singi Puning Singshilakli
hantak tanjare demand taruk numit mangani matam thaba matam sida khoi gi leibiriba kok thongba myamna haneng birak tabina khoi demand bi drabna khoi ngasi degi khongjang chajin ba hojare isana sujare nge namjari matam dadi akhoi sarkar da khoi isa gi cheng charam wale ni ramde isa gi khutna thongna pangana sura khoi yoksarak pani leiring su tab matam su sarkar da khoi gi sim isa gi mingchan bi khoi ni rakte karigum mama wala ga su sarkar da taine film la kun sarkar se am ware hairaji khoi na haram mamangda ima ipa leina ima ipa leita bugum khoi hingi ba haiba punji se haju ba sarkar se bangam bidri adu itaraga khoi kanada taina ruduino nangna leibagi ima ipa da pau tam bu da phangda pot lapna leiba pot da khoi kamaina thuna phangba ngam doino ba sine ba khoi awa phau di se ji khoi isana pangal le ngam tam da isa gi thongna pi biu isa gi wakhalo sanga piu isa suru tala ka khoi hingjage sarkar di khoi lupa bani tu sa bangame isa gi leita mo tam isa gi phise pa tam isa gi kari gum tam khoi sarkar di lupa mani sarkar di ni ra sa bai phim do leire ba khoi masi khoi da tawon biganu isa gi na jalan biu Mekola Gulab Higher Secondary School da hangliba relief camp to leiriba IDP singnasu Mekola Bazar Community Hall da wakari from Pangtokre. Aikoi bo hana gobi hingba fangan biu isagi yumda changba yahan biu aikoi refugee nate Bharat Sarkar na aikoi gi hingba gi hak mat patawi ganu haiba pleka sing sijina ke saruya khibi IDP nupi amana hai khibada India gi phiba nungda leirubadagi Manipur ngasidi awaba mayopnare kuki singna maitai singbu tumna hatna ba khonabada yengduna leishlaga aikoi bu ngakpi senbigadaba security singna kumai gumna yengduna leishinba asina mayak sengna kuki singi michang changle haibasi takle haina phongdokhe Lanjelaga lere ije kli kem na chahi ani hengale ahum phajela ka dore asi bokda ai khoi leibam ta pham khangden mai bam khangre maram maduna ai khoi na sarkar gi mateng kitang longjeri harga lili kem dar leiba khutumak ma ma gi makhung mai mai maram dam da ai khoi su cham puda mure do mai mai jaga jaga da hanjela laga ing na chingna leijaba khoi pame athuba matam da ai khoi ne leige do ba ma pham ching sida sarkar na piba ya ba mateng piber ga athuba mat na khoi ba hanjelan biyo akoi chaning ta na leijege akoi khunu ma ko de leiba khoi pamdre Churasanpur dagi lanjilaktuna hauzik relief camp singda leiriba IDP singbu athubada masa masagi yumda hanjilhalu haiduna ngasi utlau sajor lekai da hangliba relief camp leiriba IDP singna wakani fam pangthokre IDP singna sinduna pangthokiba wakani fam aduda IDP sing aikoi isagi iramda hanjinjage aikoi refugee nate IDP singbu political party singna politicalize tobiganu haiba pleka singsu sijina ke saruya khibi torbung bangla dagi babita kaubi IDP amana aikoi bu sana pot komna ubiganu aikoi gi hingbagi hak pibiu asuk kuiba matam asida aikoi na karamna hinglamgani haibadu India amadi Manipur lengakna khangbiu hairi matamda yumda hanjanaba sinbidragadi aikoi makhan gi khongjang relief camp da leiriba IDP sing manaraga khongjang kaya ama changsilakani maramdi aikoi lamdam sida pokbani Manipur gi lehaw de aikoi saurakani aigi ima leiba iramdam da langdena duna sahi ani leirakpa haibase asuki matik pen da poksai aduna atubada waroi sing poraga aikoi bu yumda changhan bidaba taragadi aikoi sarkar gi mathakta India government gi mathakta aduga mari lainaba singi mathakta aikoi matam gi oiba khongjang changsin bale paroi ngasi dagi hauraga changsin jare aikoi Laimaram da su Churasanpur dagi lanjilaktuna Laimaram Girls Hostel relief camp leiriba IDP singna aikoi bu isagi yumda hanjinnaba sinbiu aikoi da political tobiganu aikoi isagi iramda refugee amagumna ton hingba yaningde lanjilaktuna relief camp ta leirabasu aikoi michel nate haiba pleka sing sijina ke Lofam ngakpada Central Force gi mateng pangnaba ching amari tamda Manipur Police deploy tawba lawmi sing ngak senbagi akhanaba thabak sangshinba hokre Manipur Police Control Room dagi thorakpa cherol amana phongdorakpada hauzik law ubagi thabak kankanarakpana maram oiraga lawmi sing safanaba amadi pamdaba thodok thokandanaba security gi ngak senbagi thabak su akan mongda lokhatle haukiba jun kunipanda security advisor yauna Chief Secretary, Director General of Police amadi atay security force singa loinana combined headquarters CSQ meeting pangthoktuna Bisnupur district ki Phubala da lawmi de attack tawrakpaga mari leinana security ki section thorang lokhatnabagi matang da kupna khaneke irang thorakpa yai haina chingnaba lokon singda Manipur Police su ngak senba yauksinba Phubala gi lawmi da nongmai kapsilakhiba mafamdu hena kanna ngak senabagi damak ahenba Central Force sing thajinbagi thabak lokhatle Nauna locally back Naxen Bagi Tabak Singasi, Lokat Naba District Kudingi, SP Singda Police Headquarter Dagi, Alert Message Thakre, Senior Officer Singna, Hangting Natuna, Nakshen Taurang, Lokat Pasing, Yangsin Ba Amadi, Nauna Lokat Payaba from Sing, Kangdok Nabasu Kangan Crep. Pam the Todok Torak Tanaba section Taurang, Lokat Poina,
sang naina joint combing operation mafam kaya da chathari khudaki oina ahen mateng pangbagi tangai fadaba lakpada sangshinnaba flying squad amadi QRT semduna thamle security section thorang lokalibasi mai paknaba amadi pamdaba thautok thokpadagi kannaba lomi singna low suba salamdaida mangjongna na pau pibiraknabasu police ki maikaidagi appeal tawrakle party manungda luchingba khannaba mikhal pangthokpada nakpak tanarakadabana hai kamana luchingba khalakpa ngaibana khwaidagi phai haina lamlai AC ki MLA case ipomchan phongdokre BJP lamlai mandalna senduna lamlai AC gi telongda leiba khangsingda ban mohosab kamari leinana u thabagi thoronggamari leinana wafamasi phongdokhibani Manipur amadi India pumba asang amana thanba lamdam oinabagi pandamda India lengakna July amadagi hauduna chayol amagi oiba u thabagi thoram pangthokliba sida sarugyaba oina thoramasi sinbani haike Tharonggamari leinana MLA case bomchana makataraduna English ngani kulumdogi May 3 dagi hauduna chatharakliba lanasi loishinaba center na lokalagliba thabak thoramsing asida lup kayana amata oina punsinduna thabak tawrakpasi achauba khongpham ama lawrakpani Lub Singh punna thabak tawringai asida lan asigi waroshin puraktuna mahusagi punsida hajin hanaba ekoi punna hotnaminaba changi haike Haragadi use soidana haribasingduna usingji soida hingalakani haibagi wakhalunduda khoigi Bharat Prime Minister Shri Narendra Modi na thambiba dugumba thimni adugi makhadani tawrise aduna khoi miyam punamangna akhoi sidaida khoina Handadana, Hanagi Sumaina, Ekaiba, Tugaiba, Umungko Topa, Kaidoba, Sinasing Pakiti, Sida Quina, Mahan Anmitabu Singse, Masi with restraint. Audia the Kartorogosu, Akaibala, Kadabusing to the Ton, the number among the Kowakan Kandaraga, Tabak Dominas, he Habisima Hijage. Mau market asi ahanbadadi lalol itiki mafam khak oiramba adu haukiba chai tara asidadi hena nakshinaba mari amasu cheshinaba ngamle maugi miyamna purakpa pochai sing amata lemna manglar haina Information and Technology Secretary TS Kiran Kumar ngase mau market na chai tara mapung pharakpagi tara suba mau Imphal market degi thoramda haikre mau Imphal market coordination committee na sinduna mau market ta pangthokiba thoramadu Secretary Kiran Kumar na makataraduna Mau market asigi top masak asi thong hangba khudingi lei phajaba mayam ama yawba asini lei singasi atei mafamda yonde haibadi natte adubu mau market asida yoliba lei singasina market asigi tonganba masak ama oibagi magun adu utle magna makhatana maugi yum khudimak lei phajana thaba ngakta oina oi loinana maugda matam amada achobu market ama leiramba aduda yonaba honabada makoina warumgadaba aduna takpade maugi silinau sing asi suba nomba kalli haibadu takpani survey amagi matung ina mapandagi pusilakpa potchai sing asi Manipurda numit kunni dagi hena chatte adubu ngasidi chayol amada anirak khak phamba mau market asina landamasigi miyamda chawna mateng pangbak ngamle haike Hanadi Bazar je horko matamda it was purely transactional. Hojikti adugi transactional kenosidagi relationship fazana build awre habiduma ai chahi tara leptana torokosida relationship build awre aduna relationship just transactional oremadagi mari hena pagalaga miga ani je relationship lakose masina takodi noigi produce matam amata da port mangbagi warijimadi leiroi aduna market se adum hingini Manipurda haukiba pung kunmarigi manungda sample nifumari test tawada mioi taruk COVID-19 positive oire ngasi nauna positive oiraklaba mioi taruk adudi Imphal West gi manga amadi Besnupurda gi mioi amani ngasi mioi tarahumdoi discharge tawkibaga loinana hauji fawbada discharge tawkiba apunba masing chani supna ani yaure active case humrahumdoi da leiri Lamdam asigi lambi thong matamga chunaba mawongda semgat sagatpa miyamna pamnaringe jerakta diesel auto amadi e-rickshaw sing matik chaba khambam leitaba amadi khamning bu mafamda khambana miyamda amuka hena kudong chadaba mayuknare hiramasta pawdam ama Lamdam se chakulapagi matungina nongma kangdana gari masing hengalapuna lambi fakthokpa amadi flyover sabagi tangai fadeba leiringai cherak asida lamdam se miyam mafam amadagi mafam amada chathok chasin mateng oi hairiba diesel auto amadi e-rickshaw na nongma kangdana hengalakpa amadi khambam ningthina leitaba amadi makhoina thauba matamna niyom chumma thaudaba nam miyamda awaba kya mayokna hale
ꯖꯦꯠꯅ ꯊꯧꯔꯤꯕ ꯑꯃꯗꯤ ꯏ ꯔꯤꯛꯁꯣ ꯊꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯅ ꯄꯥꯔꯃꯤꯠ ꯄꯤꯗꯕ ꯃꯐꯝꯗ ꯈꯥꯝꯅꯤꯡ ꯃꯐꯝꯗ ꯈꯥꯝꯕ ꯑꯁꯤꯅ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯤ ꯃꯈꯣꯏꯅ ꯈꯥꯝꯖꯤꯟꯕ ꯑꯁꯤꯅ ꯂꯝꯕꯤꯗ ꯑꯊꯨ ꯑꯀꯥꯏꯒꯤ ꯂꯥꯛꯄ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯗꯤ ꯑꯊꯨ ꯑꯀꯥꯏꯒꯤ ꯆꯠꯄꯁꯤꯡꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯈꯛ ꯅꯠꯇꯅ ꯂꯝꯕꯤꯒꯤ ꯅꯥꯒꯦꯠ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯑꯃꯗꯤ ꯃꯈꯣꯡꯅ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯀꯌꯥꯝ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯟꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯀꯥꯡꯖꯩꯕꯨꯡ ꯃꯅꯤꯡ ꯍꯥꯏꯔꯒ ꯈꯪꯅꯕ ꯖꯒꯥ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯋꯥꯜꯋꯦꯗꯤ ꯑꯣꯏ ꯍꯥꯏꯔꯦ ꯑꯗꯨꯒ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯁ꯭ꯋꯥꯏꯗ ꯃꯆꯤꯟꯗ ꯍꯦꯛꯇ ꯈꯥꯝꯖꯤꯟꯕ ꯑꯗꯒꯤ ꯇꯣꯡꯉꯤꯕ ꯃꯤꯁꯤꯁꯨ ꯚꯥꯞ ꯇꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯍꯦꯛꯇ ꯀꯥꯈꯠꯄ ꯑꯗꯩ ꯈꯥꯝꯕꯣꯏ ꯈꯥꯝꯗꯕꯣꯏ ꯇꯧꯔꯒ ꯒꯥꯔꯤꯁꯦ ꯍꯦꯛꯇ ꯊꯧꯕ ꯁꯤꯗꯩꯗ ꯃꯤ ꯇꯥꯕꯁꯨ ꯌꯥꯎꯔꯦ ꯑꯣꯇꯣꯗꯒꯤ ꯁꯣꯛꯄꯁꯨ ꯌꯥꯎꯔꯦ ꯇ꯭ꯔꯥꯐꯤꯛ ꯀꯥꯡꯕꯨꯁꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯁꯨ ꯉꯝꯗꯦ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯉꯝꯃꯤ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯔꯒꯗꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯦ ꯈꯖꯤꯛꯇꯪ ꯐ꯭ꯔꯤꯗ ꯆꯠꯄ ꯌꯥꯕꯒꯤ ꯃꯑꯣꯡ ꯁꯣꯛꯇꯅꯕ ꯈꯔ ꯁꯤꯟꯕꯤꯌꯨ ꯑꯣꯇꯣꯒꯤ ꯊꯧꯔꯤꯕ ꯑꯗꯒꯤ ꯄꯥꯔꯀꯤꯡ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯅꯗꯤ ꯃꯨꯟꯅ ꯈꯪꯗꯦ ꯃꯐꯝꯗꯤ ꯌꯥꯝꯅ ꯆꯥꯗ꯭ꯔꯕꯅꯤ ꯋꯥꯜꯋꯦ ꯍꯥꯏꯔꯒ ꯒꯥꯔꯤꯁꯦ ꯗꯕꯜ ꯑꯣꯏꯅ ꯂꯥꯛꯁꯜꯂꯦ ꯑꯁꯣꯝꯗ ꯑꯃ ꯈꯥꯝꯖꯤꯜꯂꯦ ꯁꯣꯝꯗ ꯒꯥꯔꯤ ꯑꯅꯤ ꯂꯥꯛꯁꯜꯂꯦ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯍꯨꯝ ꯊꯣꯛꯑꯦ ꯂꯥꯏꯟꯁꯦ ꯁꯣꯛꯄ ꯄꯟꯕꯁꯨ ꯌꯥꯝ ꯌꯥꯎꯔꯕꯅꯤ ꯁꯤꯗꯒꯤ ꯁꯤ ꯃꯇꯦꯛ ꯒꯂꯤꯁꯤꯗ ꯁꯤꯚꯤꯂꯤꯌꯟꯁꯤꯡ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯑꯩ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯀꯣ ꯌꯥꯝꯅ ꯗꯦꯟꯖꯔ ꯑꯩꯈꯣꯏꯒꯤ ꯁꯣꯛꯄ ꯌꯥꯕ ꯃꯑꯣꯡꯗ ꯂꯩꯔꯦꯕ ꯁꯣꯛꯄꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯦꯡꯅꯔꯦ ꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨ ꯌꯥꯔꯒꯗꯤ ꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯌꯥꯅꯕ ꯑꯃ ꯇꯧꯔꯒ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯈꯤꯇꯪ ꯂꯥꯏꯟ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅꯕ ꯈꯔ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯅꯣꯡꯃ ꯀꯥꯡꯗꯅ ꯍꯦꯟꯒꯠꯂꯛꯂꯤꯕ ꯗꯤꯖꯜ ꯑꯣꯇꯣ ꯑꯃꯗꯤ ꯏ ꯔꯤꯛꯁꯣꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯈꯥꯝꯅꯤꯡꯕ ꯈꯥꯝꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯈꯥꯝꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯆꯦ ꯆꯥꯡ ꯄꯥꯏꯔꯕ ꯍꯥꯏꯕꯗꯨ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯥꯛꯂꯤ ISTV ꯄꯥꯎꯒꯤꯗꯃꯛꯇ NG ꯁꯟꯖꯣꯏꯒ ꯂꯣꯏꯅꯅ ꯄꯥꯎ ꯗꯝꯖꯔꯤꯕ ꯀꯔꯅꯖꯤꯠ ꯈ꯭ꯋꯥꯏꯔꯝꯃꯦꯟ ꯏꯃꯥ ꯀꯩꯊꯦꯜ ꯏꯝꯐꯥꯜ Bisnupur Municipal Council da Council asina engage tawduna unapproved oina thabak tawriba employees amadi pensioners singna makoi gi thagi pifam thokpa tolop tha tarari thoi pidana namsinduna thambagi mayokta ngasi wakari famkhre Bisnupur Municipal Council unapproved staff association asinduna Bisnupur Municipal Council gi complex da pangtoki ba wakari famaduda association secretary N Jentana makoi unapproved oirabasu thabak macha asi tawraga imung manung puribani Tolop pikna pangbagi awaba kaya mayok na duna layringai cherakta tha tarani thoi tolop pithokta thamba asina asuki matikuware athuba matamda pithokpaga loidana lengakna matamga chanaba amadi labor singi hengat khiba senfam adusu implement tobiu natrabadi thabak lepagi khongjang phawba changsilakpa yai haike अखोई बिशनपुर म्युनिसिपल काउंसिल की कैजुअल सिंगी अनिपकी सही अमगी तोलप तोलेसे पिथोपियु अमसम मतमजी चानाबा सरकार हिंगकीबा लेबर की पैसा से पिथोपियु अगर अखोई हौजिक सि पिद्रगदि मखा ताबा खोंजंग आमथन संगलकिनी Kokomi Fox samadi amuko apunbagi Delhi khongchatta Union Home Ministry dagi thajaba pirakliba wafam sing Manipur imana taramna oi Central Government pu thagatli lup ahumna punsilakpa busu thagatli haina Manipur imana hairi Manipur imagi media ko convener S Santi Kumar Maitei gi cherol amana Manipur da pirakliba phibam asigi matangda sangai pro da leiba Manipur imagi office ta lup asiga punna satminariba lup tarani thoigi apunba mifam ama Manipur imagi chief convener S Kula mangangna thauromapu oiraga khananai nakhe lup ki luchingba singna saruk yakhiba mifam aduna warep sing lokhe cherol asina makha taraduna handak India government na Kokomi Fox amasung amukona chingbada chepau piraklaga santi puraknabagi wari sananaba hairakpadagi lup ahum asina Manipur gi wathokta santi puraknaba wari sanarubabu lup kuntrani thoige mautsilaga thagatpa phonglo e Manipur gi integrity kaheloi amadi national highway da free movement yahalagani loinana IDP singbu October thadagi mayum da hanjin halagani yum kai sabiragani haiba lup ahum gi wafambu Manipur imana taramna oi amasung central government pusu thagatle Manipur da NRC chananaba center da taksin khre haina thajabasu pirakre hairi English ngani kulumdagi July 3 tagi yumdagi tuition chatkhraga ngasi phawba langla langjin amata khangdana leiriba luangbi lithoingambi hizamgi achumba wayel phanganbina ba UN gi Geneva gi Human Rights Commission da wakatnaba sem sare haina lithoingambi gi apokpa hizam kuljitna phongdo khre Tera tongram lekai da leiba mahak ki mayum da pangthokpa pawgi mifam da mahak na makha tana
ngasi phawba thiba khangdana leiriba mahakki macha nupigi matangda lengakna ngasi phawba mari makhong ama phawba haiba ngamdre imung manung nasu mahakki matangda laining laishon gi oiba mathau mangam amata pangtokpa ngamdana leiri thiba khangdana lerakliba asi lakliba July 3 ta chahi ani mapung phajilakhle imung manungi oinadi mahakki matangda kari tawgadabano haibadu tawfam khangdana leiri July 3 ta laikidrabigi ahanba ningsing thauram ama pangthoknabasu khalle numida sida mahakki macha nupigi matangda makha taba kari thabak thauram sing lakhotkadagi haibagi matangda miyamgi oiba mifam ama ayupung taradagi hauduna pangthoklagani masida lamdamasigi miyam amadi CSO singna saruk yabiu haike mayamna tawsena mayamgi oigraba chanu pizigi matangda kadau sigedo aduma katang mayamna su suggestion pibiru aduga laiba July gi tang taruk sida pung tara dagina tara matubung sida akoi keno kai haini thoram amadi nisang bagi lona thiba hai tare ko thinena bagi kadau kadagi haba sinchunga makhata chatha kadaba lai gi tawgi bu oro amagi oro tawna bagi mayam khanna bagi do laiba July gi tang taruki ayuki pung tara dagina tara mathubuki manung sida akoi mayam punna khanamina ba mayam arapada anapada aina sebau yudana chutpujum jadaba punna chithana ndo hugudaba resu haiba numi sida mayam lembu tuna akoi khanana minaba amadu observation to minna to minna bagi apa amadu agi mota thamjari Siza hospital na ana layengi lamda miyamgi thabak tawrukpagi chahi nifu pharakpagi thauram Siza Academy of Health Sciences ki Auditorium Hall 2 da pangtokre Siza hospital na miyamgi service tawrukpagi chahi nifu pharakpaga mari leinana so banner amasu release tawke Health Services ki Director Dr. Chambo Gonbaina ngasi Siza hospital na sanglaba chahi nifu ki khongchat asida ngasi ki phibam asi yaurupa ngamlibasi hospital asigi chairman amadi managing director na thamoi sengna chokthaba naidana amadi ninganaba leitana hotnabagi mahinani hainingi lamdama sigi masak nairaba doctor singi marakta Dr. Palin asi mahaki oinadi idol amani haina Dr. Chambu Golmaina singthake Siza hospital da ngasi phawba lamdam asigi miyamgi damak ana layengi lamda miyamgi service tawtuna lakli hospital asidagi masak nairaba nurse Dr. Kaya puthokli haike We are not only working here for the money for my monthly salary or whatever it is. But whatever you have in your mind, you need that kind of innovation. And you all have been doing it. We know it. But the public, sometimes, they don't try to trust in our way of doing or treating the patients and all like that. And sometimes we get, all kinds of harassment also. But we forgive them. We forgive the people. Hospital asigi chairman cum managing director Dr. Palina July tang ahumda Siza hospital asi haudokiba numitni chahi nifu asigi manungda awaba kaya thengnaduna lakhe adubu miyamgi penaba thabak tawbadi lepkhide afaba hospital ama ohenaba honabada infrastructure matik chana leiba mathau tai haike Trust in develop we have to groom ourselves. I can high one put map see how the Kalamway, some societies the service way now. People Sataki Mani, the sympathy, I am a clinician. Clinician now, some chocolate now. I give clinician, and I will give policy system of the Lakavia, the Bad, and a hapsel was now, how the Masamare. Isai sagi sinpamda mai onsinduna kanna honarabadi isada natana miyam amadi lebaka sibusu awang bathakta pukhatpa ngamgani haina KBK Bestupur District Horticulture Subject Matter Specialist Dr. P. Biziana Haikre Haukiba June Kunmari da ICAR Agricultural Technology Application Research Institute Atari Zone 7 Umiyam Meghalaya da ICAR Atari Zone 7 ge Mapalak Suba Foundation Day da Best KVK Professional Award 2024-25 Panglakrabi Dr. Pangaijam Bijaga ISTV News ka akanana unaba amada phongdorakibani Makha tanasu asigumba award amasi pibirakpana maram oiraga aingonda hena thongna pibiba hena pangal pibiba oina ai makha tanasu dum farmers ki damakta haibade ko Bisnupur da leiriba farming community singi damakta dum makha tana tawjage haina aina mayang mafumda thamjaningi
Ibotonsna Higher Secondary School na school asida class 11 science ta tamgadaba mairoi sing entrance tawdana lawri haina mairoi lup amana maral sirakliba adu yumpham yaudaba wafamni haina Ibotonsna Higher Secondary School ge principal Meanglambam Kerodana phongdokre wafamasi uripokta leiba school asigi campus ta pawmisinga unabada mahakna makha taraduna Anda pangtokpa class 10 exam da chada marifu henba school asigi class 10 thaduna pass tawraba amadi commerce ki oina entrance tawdaba haina haukiba me tara humdoida lamdama sigi pawse kharagi khutangda miyamda khangan kiba laikhrabani haike Ibotonsna Girls Higher Secondary School ki 11 Science and Arts ki entrance se CG notification se 13 May 2025 ta thui adugi matung inna koi students who secured more than 80% and above phangba students singdi entrance test gi exam tawi aduga akoi school gi internal students habatare class 10 pass out tawi ga ngang singse sisu 11 arts ta or science ta admission tawi matamda entrance test gi exam tawi commerce ki oina di entrance test tawi praja section khuding makna akoi gi ibotul sanagi phagalakpase masida sahajok pinabiyu haiduna ai mayamda haijari Haugalagli naha singbu afaba tinjang kaijang daba khunai ama oiba ngamnaba mai kabanisa drug amadi yudagi lapthokna leinabagi pandamda ngarang numidang Bisnupur district ki khoijuman khungangda yu yonba thaba amadi mai kabasinjak sing chaba thakpagi mayokta drive chathakre Khoijuman apunba sakhat thorang lob cocktail gi women's wing na sinduna chathaba haukiba drive aduda miyoi kayadagi yu kayamarom fagat pangam kibaga loinana fagalaba miyoi sing cocktail women's wing gi thomi singa wakal taminaraba matung amuk makha tana tawdana ba pautak piraga thadokre hairi Khoijumal khunggang sida kadigumba mayai kabani sa saba madi zonbagi thabaksi aikoina chap saba urgently surprise visit aikoina sangsilakpa drive sangsilakpa matamda kanigumba thingnarakpa thoklabadi maduda thoklakadaba batagi daita Khoijumal gi leiriba juyomana sentham oiriba isilinaw sing amadi nisa saba isa sing pasingna masa masa gi phangam thokpa dandido madu phangadabani haina ai media gi thongda ai khamanjari Handak Manipur da thokiba ising isau aduna awaba taraba maru oina tongan ba relief camp ta leiriba singda mata matamgi mathau taba mateng sing pangduna lakpagi manung channa Lions Club International District 322 di Kongbala Shram Laikai Imphal East ta leiba loksingi sanglen da tengbang polam sing mateng pangbagi thorom pangthokre thorom aduda Kongbala Shram Laikai Imphal East ki handaki ising ichau aduna awaba taraba imung singda Nomada Sangraba Yadraba Polam Singh Lions Club International District 322 Digi Maikei Dagi Yenthoki Romaduda Chawna Waba Taraba Imungi Myoy Singh Amasung Lions Club International District 322 Digi Maru Oiba Thobuba Singh Yauna Myoy Kyana Sarukya Ke Hosi Pawgi Mar Thatna Aten Brenda Lokjari fana thamge hairabadi iramda masimakta da leiba khwaidagi faraba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi selyamna changdana specialty kunhenbada ana layengbagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layengjari aduna state wangmada amuk karigi chatlugani aikhoigi Manipur da su hogikti awangba thaki health care fanglabada matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patapta yumpham oiba service lobiyu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Khabai Soi Imphal East Lengsin birau natraga aikhoigi phone number 6909390666 ta call tawbirau Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup
Admission for 2025. As the institution is emphasizing hands-on training, cardiovascular technology students are trained echocardiography at very early stage in British style. Hi everyone, I'm a student of BSc Cardiovascular Technology second year, started doing hands-on echo. For further details, please contact 600-975-2429 Academic Department Sky Hospital. Honglakliba punsigi lambi sida araiba chaba yaba makhai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti. Khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break ki matungda mayamu taram nokjari makhataba pauda Jain Manipur Dance Academy na silaga Ratha Jatra Festival pangthokre. Academy asina ipaipu singna thambiramba art form sing yokhatpa asida miyeng thamlaga calendar event oina festival sing pangthokli haina Jain Manipur Dance Academy gi director Pukramba Bilasna haikre. Jawaharlal Nehru Manipur Dance Academy gi mandopta pangthokpa Ratha Yatra Festival asida matam ama ipaipu singi matamda Ratha Yatra gi matamda pangthoklamba Joydep Chongba khobak isei chali saba pung cholom na chingba thorom sing Jain Manipur Dance Academy gi mahiroi singna utke. Academy asigi oja guru sing su sarukya ki pathoronga mari leinana Jain Manipur Dance Academy gi director Pukrama Bilasna pangthokliba Ratha Yatra Festival asi Academy asigi chaigi oina leijaba calendar event ki thorom amani Gaur Dharma chatpa bhakta singh gi oina Ratha Yatra Festival asi sinbani haike. अखोना रथ जत्रा पांथोक चरीबगी मरुइबा थीम अमदी अखोना रथ जत्रा सी अखोना तौरिबगी मरम हाइदी अखोना रथ जत्रा सी सही जेन डांस एकेडमी ना तौबा कैलेंडर ऑफ इवेंट की मतुंग इना अखोय मथंग मथंग सुम पांथोक सबनी होगी रथ जत्रा तौरिबसी अखोय हिंदू धर्म चचबा गौर धर्म चचबा भक्त सिंगी ओइना पांथोकपा थौरम अमनी अखोयगी कांगी मतमदा अखोना रथ जत्रा अखोयगी सेवा तौजै अदुगा अखोयना कालेनगी मतमदना अखोयगी मैतैगी लाय हराउबा हायना अखोयगी मैतै इपाइबु सिंगना थंबिरमबा पोसक्सी अखोय मरी लेना पांथोकसे तोबा मतमदसु अखोय ट्राइबल सिंगी ट्राइबल डांस फेस्टिवल ना सिंगबा कयासु अखोयना पांथोकसे अदुगा अखोयना ngasi रथ जत्रा पांथोक चरीबसी लाइटिनगा मरी लेना अखोयना अखोयगी कल्चर बु प्रिजर्व तौरगा थंबनी. Unbreak the future, choose reusable, choose sustainable haiba thimda malem pumbada pangthoknariba International Plastic Bag Free Day gi numit asiga mari leinana Eco Network Manipur amadi Ecop Ningthau BLF Hairok Part 2 punna khusamnaduna ngasi wangjing kaithelda phigi khau yanthokre. Eco Network Manipur gi president Sinthangamba Laishramna single use plastic sijinadanaba environment kannaba plastic pollution hantahanaba luba nanba lamdam ama ohenaba ngasidagi hauna aikhoi mayam pumnamakna plastic bag sijinaba toklase yumdagi pochei leiba lakpada khau puraga lakpiu isagi akomba yenglaga plastic khau sijinabana maram oiraga ngasidi aduki matik plastic tholoktuna Miyoi bata natana thawai panba kaya malem asidagi mangkiba yabagi akiba ure leire akiba adu leire aikoi punna wakal taminaraga Manipur Pollution Control Board Mahut amadi Directorate of Environment and Climate Change na chingba tongan ba lenga ki department singna akoi bagi phibam kannaba plastic pollution hanaba sangsiliba khongjang asida aikoi khudingmakna thaudang lomina si haike. Nona hayokta leiba tongan ba village kaya ama sa koy punsa laga ato matanda miyam da phigi khaw kauna gi oiba khaw amadi che gi oiba khaw sing marang kaina phangalaga plastic ki khaw se koy hari ba hayo wangjing thobal na chingba leiba mapam singsida mapung pa na koy drug chalaka da plastic ki khaw pumthing thingna ba ato matanda thabu paikalaga ni basi miyam da thandari ngasigi phigi khaw yenthokpaga mari leinana Ecop Ningthau BLF ki thomi Anjita Thokchomna Malem asida plastic pollution hantahanaba aikoi na ngamjaba thodang adu lominanaba plastic khau sejinabagi mahut fi che natraga atai akoibagi phibamda akaiba piroidaba polam oina sejinasi haike. Plastic pollution si hantanaba environment sengna thamnaba luna ba malem ama oinaba ikoi Ecop Ningthau BLF ka ngasi plastic pollution hantanaba program ase pangthokjaba. District Hospital Chandal da Miron Binupi Singi Pre-Delivery Residential Center Amadi Nutrition Rehabilitation Center cum Pediatric Ward Chandal Assembly Constituency gi MLA SS Olisna Hangdokre. District Administration Chandal da Sinduna Pangtokiba Thoromaduda Deputy Commissioner Chandal Laishram Nanda Kumar Yauna Official Kana Sarukya K. MLA SS Olisna
ꯏꯪ 2017-19 ꯒꯤ ꯃꯇꯝ ꯑꯁꯤ ꯃꯍꯥꯛ MLA ꯑꯣꯏꯗ꯭ꯔꯤꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯎꯔꯤꯕ BJPꯅ ꯁꯦꯟꯇꯔꯗ ꯄꯥꯟꯕꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤ ꯑꯦꯁꯄꯤꯔꯦꯁꯅꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯌꯥꯝꯅ ꯍꯔꯥꯎꯒꯗ꯭ꯔꯥ ꯈꯜꯂꯨꯔꯒ ꯃꯤꯑꯣꯏ ꯀꯌꯥꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯕꯨ ꯆꯥꯎꯈꯠꯇꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒꯨꯝ ꯎꯍꯜꯂꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯈꯤ Coalition Against Drug and Alcohol Kadana Nisagi Mayokta Satharakpa campaign gi sarukam oina May Kaba Nisana Mahiroi Kunaida Piba Chaitheng Haibasida Nomagi Oiba Academic Awareness Program Ama Athokom High School Thobal da Pangtukre Thoramaduda Athokom High School gi Headmaster Irom Babu Kadagi President Hizam Priyo Kumar Kada Thobal District Committee Advisor Khangembam Ibohol Amasung Kada Thobal District Committee President Athokom Bimola Su Saruk Yaki Haukiba June ki tang 18 Nungbrang Makha Leikaidagi Mutum Dines Apokpa Lekitraba M Rabai Sei Kuntra Nipal Kauba Mioi Ama Leirong Thel Pitra Primary School Manaktagi KCP PWG gi active member ni haina police na phare hairiba si aranba amadi senun sajinba wafam ni haina Nongbram Apunba Mera Paibi ki Maike dagi Fongdorakle Mutum Dines hairiba mioi si Ningel Hotonda Rehabilitation Center chalaiduna naha kayabu nisagi ipaktagi kannanaba Honariba Misak Amani, Ganisanamata Yaudana Tadopiro Haina, Nongbram Apunba Mera Paibi Secretary SI Sunitina Fongdorakle. Leirong Chen Pitra Primary School Manaktagi KCP PWG gi Kedarni Haina Phariba Misakase KCP PWG ga Mari Amata Lenade KCP PWG gi Kedar Sunate Ma Hoji Mak Ningen Hotonda Rehabilitation Center Hang Leriba Misak Amani Paramaduna Mahak Athuba Matanda Thadopiro Karigumba Mahak Athuba Matamda Thadu Piraktaba Taragadi Makhatana Nongbang Apunba Mera Paibi Pulakanda Akwe Akanba Khungjang Kya Junction Jarakani Haiba Wafamaching Asi Sarkara Thamjage Agriculture Department ki Makhada Com Union Manipurna Arapa Singkhong Chingyagi Lamda Lengakna Piba Mamalda Urea Phanganbagi Sarukam Oina Bisnupur District Amadi Churachandpur District ki Lona Bata Laiba Khoiren Tak Amadi Akoibagi Khul Singda Urea Phangan Khrep Hauji Lairiba Irang Asina Hakthengna Saitheng Piriba Buffer Zone ki Mayada Lairiba Khoiren Tak Vantrok Harmant Lang Upper Khoiren Tak Lower Khoiren Tak Sangpanjar Amadi Kangathai Khulgi Khunja Singda Har Phangan Khe Khul Singa Sigi Khunja Singna Urea Bag Ama Phangnaba Honabada Lupa Lising Amaga Chani Rom Changna Longnarambadu Handak Bag Amada Lengakna Piba Mamal Lupa Chani Humudrada Phangan Bada Angakpa Amaga Loidana Harawa Fongdoknarakle Leibaga Sigi Fam Kayada Pangtoknabagum Numit 8 ni Chupna Sathakadaba Humudra Tarurak Suba Van Mahosab Umangi Kumhaigi Thauram Ngase Thawal Forest Division Sinduna District Asiki Manung Chana Leiba Thawal Kunau Community Hall da District ki Thakta Hudokre Thoramaduda Deputy Commissioner Thawal Hana Kamai IAS na Mahusagi Khal Ngaktuna Thamba Haibasi Aikoi Khudingmakki Achoba Thongdang Lei Aikoi Isai Sana Mahusagi Khal Asi Kaidanaba Honagadabani Aikoina Ngasi Khaktangi Thauram Pangthokpa Natana Tung Koina Punsiki Oina Honaba Mathau Tai Ngasi ki Thoramaduda Mipong Khudingmakna Saruk Yaba Thorokkibada DC Kamaina Harauba Nungaiba Apenba Fongdokhe Ngasidagi Hauraga Aikoi Punna Honaminaduna Asangba Thobal Greener Thobal District Ama Ohenbada Aikoi Punna Thodang Lominarasi Hainasu DC Kamaina Miyamda Appeal Tokhe Tharongi Sarukamo Oina International Day of Biological Diversity 2025 Kamari Lainana Harmony with Nature and Sustainable Development Haiba Thimda Pangtokhiba Class 9 dagi Class 12 Hawagi Sport Painting Competition da Makong Mathang Takraba Mairoi Singdasu Manamatum Yentokhe Humudra Taruk Suba Ban Mahosab 2025 Kamari Lainana Ngasi Bisnupur Forest Division ki Manungda Leiba 33 Assam Rifles COB Nambolgi Maibam Posta Manapungba Wai Panba Uchara Chani Hena Thakre Plant trees, sap trees, lend a hand to make our Manipur greener Haiba Timda Forest Department Manipur Government ki Makhada Bisnupur Forest Division na Sinduna Pangtokhiba tree plantation naduda 33 AR Maibam Post ki personnel sing Bisnupur Forest Division ki staff amadi local youth singsu saruk yakhe Hauji sanabagi paw khogi senior sports journalist Ben Thousand lobirase Trau Kwakatelna Cyclone Thangmibun bu maitiba piduna manga suba MNC Luang Pupati 20 trophy gi champion waikre Manipur Cricket Association MNC gi meng makhada mamang tha gi April gi tang 22 dagi tim kunmari na grumari thongna khaidutuna
Model Higher Secondary School amadi Oriental College Ground sanaba haukiba manga suba MNCA luang pupa T20 trophy ngasi Moijing Public Ground Thawal da loisan khre loisan bagi thoramda Manipur Cricket Association MNCA gi Vice President Larenjam Giriranjan Secretary Laisangthem Ronen Treasurer Songtham Nisikanta Joint Secretary Said Sultan Ahmad MNCA Apex Council gi Executive Member Khangembam Kennedy ICA Representative Sagapam Jayanta Waikhong PS Kakching gi OC Jakur Rahman amadi Moijing Gram Panchayat ki Chairman Ayub Khana thorma pusing waiki satharakhiba tournament asigi ngasi sanakhiba aroiba match da draw kwa kaithelna Cyclone Thangmaibanbu run ahum da mighty bapiduna champion waikibane match asida Cyclone Thangmaiban tos ngamduna fielding khanki ahan batting tokiba draw kwa kaithelna apiba over kunda wicket nipal turaga run chamagum putra mathoi lauki masigi pakhumda anisuba batting tokiba Cyclone Thangmaibanna over kunda wicket taret turaga run chamagum punipan khak lauduna match asi mighty kibane ngasi sanakiba match asida wicket ama amade run yankhani pal lauduna man of the match ta khiba traw kwa kaithelgi Priojit Kangabamda trophy galunana Seloina Lupalising Magasangwa innings tarukta wicket taramari lauduna highest wicket taker gi mana takhiba Cyclone Thangmibangi Kisan Laisramda trophy galunana Seloina Lupalising ani gasangwa innings mangada run chani kul lauduna highest run scorer takhiba Traukwa Kaithelgi Sanaroi Priojit Kangabamda trophy galunana Seloina Lupalising ani gasangwa innings tarukta wicket taramari amadi run cham gasumna tare lauduna Player of the series ta khiba Cyclone Thangmibangi Sanaroi Kisan Laisramda trophy gi loinana Seloina Lupalising manga piduna pongning thawatki satharakhiba trophy asigi runners up ta khiba Cyclone Thangmibanda trophy gi loinana Seloina Lupalising yankhai amadi champion oikhiba Traukwa Kaithelda trophy gi loinana Seloina Lupalising humputra manga piduna pongning thawatki trophy asigi champion oikhiba Traukwa Kaithelgi coach BCCI 11-1 coach RK Zotisna ngasi sanakhiba match asida saruk yakhiba sanarisingi performance singi matangda network asida phongdorakhibada I mean Rashkumar Zotis BCCI level 1 coach si akoina yarhana 5th edition gi T20 luang proper trophy mai pakasida aina akoigi crowd gi support staff amadi player me ambo thagat phongdok sari aduga especially akoigi player senior player Romani Priojit already bowler da Somoji punya masung risibu thagat phongdok sari akoigi crowd gi ahalaman me ambo support wi hamakida thagat sari Manipur State Badminton Association gi meng makhada tha sigi tang ani degi Dem College campus ta leiba Manipur State Badminton Indoor Stadium da Singi district manga Beligi district taruk punna district taramathoi gi nupa amadi nupi sanaroi sani marphu taramapana saruk yaduna chathariba ani suba thongam ebetombi devi memorial non state players badminton championship ki ngachi sanakhiba sahi taramapan makha gi nupa macha gi singles ki round 16 gi match singda Oinam Sailes Narjit Khundrakpam Kangabam Singlen Sana Ronin Thokchom Masuring Simmare Palepa Sobam Paikomba Huidrom Hari quiz ke aisamadi yambem deni magi lambabu maitibu piramlaga mathangi round sangkhre amaromda sahi tratin makha gi nupamasagi ngaji sanakhiba singles ki round 16 gi match singda Oinam Mangal Singh Oken Moirangthem Kelvin Singh RK Vidyananda Gurumayum Satya Sharma Bisamayum Siridat magi lambabu maitibu piramlaga mathangi round sangkhre women singles ki round 16 gi sanakhiba match da Florence na Margarita bu sedani sinoda maitibu piduna mathangi round sangkhre sahi tromde makha gi nupamasagi doubles ki ngasi sanakhiba round 16 gi match singda Basilo Thongamba madi Irabanta Songkhamna Adhikari Mayum Wangamba Sharma madi Kolen Sanagi Jurabu Asing Yangban Namarapamadi Telaibagi Jurana Roni Huyamamadi Yongpai Kangmamgi Jurabu Hamlet K Aisamadi Kangabam Sinaiba Mangangi Jurana Margaret M Solo Amadi Ringtuiso Marsirgi Jurabu Mighty Bapiduna Matangi round Sankre Sahi Tromde Makagi Nipamasagi singles ki round 16 ki sanakhiba match singda Ringtuiso Marsi Aten Thui Leitan Them Longjam Bias Maitei Jupiter Karam Kelvin Thiam Taina Nongthombam Jessica Sogoi Jessica Sarungbam Lingjai Ningthau Khongjam Laipubam Hesita Devi
Kelvin Thiam magi lambabu maitiba piduna matangi round sangkre sahi tromde makhagi nipi masagi singles ki ngasi sanakiba met singdana Taina Nongthombam Jessica Sarungbam Lingjen Ningthau Khongjam Laipubam Hesita Devi Marbana Yungkhaibam amadi Kayona Ayekpam magi lambabu maitiba piduna matangi round sangkre Thagachari Makata Basanabaki Pamuk Lobise Village Volunteer Force BVF Wangu Nasinba Ahanba All Manipur Open Mukna Tournament Wangu Chiteklekai Multipurpose Hall that Lucian Crepe Category Ani below 65 kg Amadi Heavy Category Haina Kaidoktuna Puna Muknaroi Marfutarukna Sarukyaduna Nibini Satarakiba Open Mukna Tournament Lucian Magi Thoramda Kumbiasiki MLA S Premchandra ACSC Gram Panchayat Ahum Wangu Terakong Borayangbi Amadi Wangu GPG at Administrative Committee ki Chairman Singh Susarukya ke Open Mukna Tournament adugi below 65 ki Oina Hairok KS Bungobin Ahanba Wangu dagi S Sanatona ani suba takre 65 kg above heavyweight category ki Oina Wangu dagi SS Bitam na Ahanba Ithai dagi K Kishana ani suba takhe Makong matang tarba sing the certificate amadi cash pricing kusina ke Tournament adugi category ani ahanba mana animak sponsor taukiba kumbi ACK MLA S Premchandrana Muknaroi anida lupalising kuntra kushina ke Sagolbar United Veteran Cricket Club ki Sanaroi amadi official singi uniform yentopagi thauram ngase Sagolbar Kendra ki MLA RK Imogi yumda pangthokre MLA masana sponsor taukiba uniform sing ase Sanaroi amadi official singda kushina kibaga loinana pangthoka dauriba tournament singda mai pakpo oiration haina yaifa mangol PK Powerlifting India gi miyeng makhada mamang chahi English ngani kunmari gi August tang kundagi kunmanga fauba Kolkata da pangthokiba Yankai Suba Senior National Powerlifting Championship ta pangthokiba National Referee Exam da mai paklaba International Gold Medalist Sagolbal Sayang Kurau Makhongda leiba Salam Somorjit ki loinabi Lina Salam amadi National Gold Medalist Khongman John 4 Okram Sutekta leiba Sanjiba Waikhonggi loinabi Oinam Sanatombibu All Manipur Powerlifting Association na harau tayamna oktuna pungning thawat kre Hockey India gi miyeng makhada ngasidagi Ranchi Jharkhanda Chathariba Taramanga Suba Hockey India Sub Junior Women's National Championship ki Division B gi ngasi sanakiba Manipur gi ahanba match ta Dadra and Nagar Haveli amadi Daman and Dew Hockey bu Panjal Homesno da maitiba pikre Masak maming khangdaba amadi loan phaungna bangamdaba miyo ama One Stop Center Jiribam da leire Kanagumana khangba yaurabadi pau phawbiro haina One Stop Center Jiribam ge Center Administrator Hizam Chandrabala Chanuna Jiribam District ki Chingdong Lekai da leiba One Stop Center Jiribam da ngasi nungthil pawmisinga unabada haikre Mana makhata na haukiba Jun kuntra da One Stop Center Tamenglong dagi masak maming amadi masagi identity amata yaudabata natana loan phaungnaba ngamdraba miyo asi refer tawraktuna One Stop Center Jiribam da leire miyo asigi ming leifam khangba ngamdabana media gi mateng logduna nupi asigi imung manung singa reunite oibada media na mateng pangbiu amadi nupi asigi leifam chafam khangba yaurabadi 6909460725 asida pau phawbiro hairi haujaroi bada maru pau amukhana pijari Pre-merger Lairamba territorial integrity adu kaheloi haibagi provision ama constitution da haptriba phawba miyam mikup nahom singna legadabani haina UCM president YK Direna UCM ki konmanga suba mapok kumon thoram thaikre Political party singna IDP singbu politicize tobi ganu makoi bu masagi mayumda hajin hanbiu haina wakari famchata kre Lofom ngakpada Central Force singi mateng pangna baching amadi tamda Manipur Police deploy tawduna lawmi sing ngak senbagi akhanaba thabak lawkat bahori hairi Party manungda luchingba khanaba mikhal pangthokpada nakpak tanarakadabana hai kamana luchingba khalakpa ngaibana khwaidagi phai haina lamlai asigi MLA case ibom chana hai kre amadi
Mau market asi ahanbadadi lalol itiki mafam khak oiramba adu haukiba chahi tara asidadi hena nakshinaba mari amasu chesinaba ngamle haina Information and Technology Secretary TS Kiran Kumar haikre. Nasi goy na dias bina pizza pau matas lo shidare miang tabiri ba singwam kahana kurum jari.